बर हॉलीडे होए हॉलीडे होगी सकतम दिन की ये उठ के तो नहीं उठी लोग रहे दिन को लग के इधर कुछ गोवा पुलिस लोग भी है वो लोग का भी फिटिंग चल रहा है। हम लोग को तो आज रेस्ट दिया है क्योंकि कल हम लोग का इंडोर क्लास का एग्ज़ाम चलना है। इसके लिए हम लोग थोड़ा रेस्ट दिया है। वो लोग का भी कुछ काम कर रहा है वो ख़त्म करने के बाद वो लोग भी बैरक में जाना है। थैंक यू भाई ब्रो। पेरुक है के तो उन्हें पेरुक है पे यंगे पेरुक ठीक है को पेरुक लो 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 लोได้โลกานี่हम लोग का ट्रेनिंग का एग्ज़ाम वो देने के लिए सिर्फ 2 बार बाकी है। एक इंडोर का एग्ज़ाम और एक आउटडोर का एग्ज़ाम। कल कल हम लोग का इंडोर का एग्ज़ाम करना है और कल परसों इंडोर का एग्ज़ाम करना है। उसके बाद हम लोग का डेट 19 से पीओपी प्रैक्टिस फुल ट्रेनिंग शुरू करना है। हम सब लोग मन में खुश आ रहा है क्योंकि हम लोग का ट्रेनिंग ख़त्म होने वाला है। इसके लिए भाई लोग सब और चेहरा तो मुस्कुराती है। ये भी देखने से चेहरा को एक बार देखने से पता चलेगा ना। हाँ मन में क्या सोच रहा है। बॉयलर रो सोमदा मोई गवा की कहीं गांगो लेबने पी गांगो मोई की मिट की येन चिकन पीब लाखपैने आदमी लरिजिंग ट्रेनिंग लो दे मा थोपनी चने की तुझे औ ना रो द फोन का तो लोई फा 삼산이 속을 안 그러면 कही नोई पार्टी की रोजाना नहीं वो 아주 삼산세나 거기 싸라서 거기서 하는 가누도 아마가 다크레트라 호분해 보고 그리고 이제 강하도 순간 짜대 힘내서 거 아주 wak한 이 아이다 보고 아이나 하라 아이지 कहीं कांगा जाओ हनुआ ची 아이 아무것도 따르게 해봐 강하세 कांगा चले सी है बोले तब 좀 해보고 कहीं ना 아이나 wak한다 좀 라이비 강하세 라이비 그리고 그다음에 이거 하비가 막 막풍 갖고 뭐니 막풍 탐지내잖아 막풍 딱 들어 가서는 가이 들어가지 파트 코트는 하비가 달라봐 뭐하고 이 샘비래 샘비래가 있는 디포지 많이 샘래 샘 막간데 이제 디포지 사로 와이 민기는 아이 들어 와서는 되는 호에 하이라 산전은 되는 라인도 이건 साना वो बुके तो गया 누가 이제 또 말했다 그래. 한 거.
ꯅꯪꯁꯨ ꯄꯨꯔꯥ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯆꯥꯔꯛꯇꯦ ꯑꯩ ꯀꯪꯍꯥ ꯁꯨꯡꯆꯥꯏ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯃꯦꯡ ꯆꯥꯏꯒ ꯆꯥꯗꯦꯒ ꯑꯩꯈꯣꯏ ꯑꯗꯨꯝꯕꯒ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯐꯪ ꯁꯦꯠꯄꯅꯤ ꯑꯩꯅ ꯉꯔꯥꯡ ꯆꯥꯎ ꯂꯥꯎ ꯍꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯀꯩꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯩ ꯀꯩꯅꯣ ꯂꯥꯛꯄꯗꯣ ꯃꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯍꯥꯃꯦꯡ ꯀꯩꯅꯣ ꯈꯛ ꯆꯥꯔꯕꯅꯦ ꯆꯥꯔꯤꯗꯣ ꯁꯝꯁꯟꯁꯨꯀꯣ ꯃꯆꯦꯠ ꯁꯝꯁꯟꯁꯨ ꯑꯃꯨꯛ ꯇꯜꯂꯦꯅ ꯃꯆꯦꯠ ꯑꯃ ꯊꯦꯡꯈ꯭ꯔꯦꯀꯣ ꯏꯗꯦꯟꯁꯦ ꯃꯇꯨꯝ ꯑꯅꯤ ꯃꯔꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯇꯣꯝꯇꯅꯦ ꯆꯥꯔꯤꯗꯣ ꯄꯦꯔꯨꯛ ꯁꯪꯒꯃꯥꯟ ꯀꯣꯠꯀꯦ ꯄꯦꯔꯨꯛ ꯊꯤꯒꯦ ꯄꯦꯔꯨꯛ ꯂꯥꯛꯄꯗꯣ ꯃꯣꯏꯗꯨ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯥꯔꯝꯗꯧꯅꯤ ꯀꯥꯏ ꯆꯠꯂꯨꯗꯣꯏꯅꯣ ꯃꯣꯏ ꯁꯤꯗ ꯔꯦꯟꯁꯦ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯔꯤ ꯃꯥꯜꯂꯦꯀꯣ ꯃꯊꯛꯀꯤꯗꯤ ꯂꯣꯏꯁꯤꯜꯂꯦ ꯃꯈꯥ ꯑꯃꯨꯛ ꯂꯣꯏꯁꯤꯜꯗꯣꯏ ꯃꯥꯜꯂꯦ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯗꯕꯩꯅꯤ ꯍꯟꯗꯛ ꯃꯣꯏ ꯈꯟꯈꯤꯕ ꯀꯥꯡꯕꯨ ꯅꯪꯅ ꯇ꯭ꯔꯦꯅꯤꯡ ꯄꯥꯁ ꯇꯧꯈꯤꯕꯗꯩꯗꯤ ꯏꯁꯇꯥꯔ ꯑꯍꯨꯝ ꯅꯞꯈꯤꯗꯣꯏꯁꯦ ꯗꯤ ꯑꯦꯁ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯦ ꯄꯤ ꯑꯦꯁꯅꯤ ꯑꯩꯈꯣꯏꯗꯤ ꯑꯦꯝ ꯄꯤ ꯑꯦꯁꯇꯣ ꯌꯥꯝ ꯇꯥꯔꯒ ꯈꯟꯕꯁꯤꯡꯗꯣ ꯑꯦꯝ ꯄꯤ ꯑꯦꯁꯇꯣ ꯑꯗꯨꯝ ꯍꯦꯛ ꯂꯣꯏꯕꯒ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯑꯉꯥꯡ ꯌꯥꯎꯔꯤꯀꯣ ꯄꯦꯔꯨꯛ ꯍꯧꯕ ꯖꯒꯥ ꯌꯧꯁꯤꯜꯂꯛꯑꯦ ꯐꯪꯗ꯭ꯔꯁꯤꯗꯣ ꯅꯪ ꯄꯥꯈꯪ ꯌꯥꯔꯗꯤ ꯐꯖꯅ ꯆꯣꯡꯉꯦ ꯀꯔꯤ ꯑꯗꯨ ꯆꯥ ꯌꯥꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯁꯤ ꯆꯥ ꯌꯥꯕꯅꯦ ꯁꯤ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯁꯤ ꯃꯅꯨꯡꯗ ꯁꯤ ꯀꯥꯏꯔꯒ ꯆꯥꯕꯗꯣ ꯁꯤꯂꯤ ꯁꯤꯂꯤ ꯂꯧꯕꯅꯦ ꯃꯨꯜꯂꯀꯥꯟꯗ ꯐꯖꯅ ꯄꯥꯜꯂꯤ ꯃꯄꯥꯝꯕꯤ ꯑꯃ ꯍꯧꯔꯒ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯀꯩ ꯀꯧꯕꯅꯣ ꯕꯤꯖꯦꯇꯥ ꯍꯦꯜꯂꯣ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯋꯥꯛꯀꯤꯡ ꯆꯦꯟꯐꯝ ꯂꯝꯕꯤꯗꯨꯅꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯨꯠ ꯄꯥꯠ ꯂꯩꯕ ꯑꯗꯨꯏ ꯀꯥꯔꯛꯇꯨꯗꯅꯦ ꯍꯧꯔꯤꯁꯤꯡꯁꯦ ꯄꯦꯔꯨꯛ ꯀꯌꯥ ꯂꯣꯏ ꯄꯦꯔꯨꯛ ꯂꯩꯔꯦ ꯄꯥꯈꯪ ꯐꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯅ ꯕꯣꯕꯣꯅ ꯈꯪꯗ꯭ꯔꯤ ꯁꯤ ꯍꯣꯔꯦꯟ ꯑꯝꯇ ꯌꯦꯡꯍꯟꯕꯤꯒꯦ ꯑꯩꯁꯨ ꯈꯪꯗꯦ ꯅꯪ ꯍꯥꯏꯔ ꯀꯥꯟꯗ ꯈꯪꯉꯤꯅꯦ ꯆꯈꯥꯎ ꯐꯔꯖꯥꯠꯅꯤ ꯂꯤꯚꯔ ꯀꯁꯤ ꯌꯥꯗ꯭ꯔ ꯄꯣꯠꯅꯤꯗ
ꯄꯦꯔꯨꯛꯁꯦ ꯆꯥꯕ ꯌꯥꯗꯕꯁꯨ ꯂꯩꯒꯨꯝ ꯇꯧꯕꯅꯤꯀꯣ Japan piruk hai deh dia. ꯂꯩꯕꯅꯦ Show na lawan itu lah. ꯍꯥꯏꯔꯤꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯕ꯭ꯔꯦꯟ ꯆꯣꯏꯔꯕꯕ तेरे मेरे बीच में तेरे मेरे बीच में कैसा है ये बंधन अनजान भूल न जाना भूल न जाना हेव 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 Sih hui sini mau jauh mana? लबुक्ता कुमोंग सोरिंग पार हेक सबै था Awalnya suruh coba di kami walau pun tak tadi. Hari berapa kok? Suruh kita. सिजे 거기 सिददि फुटपा खोटपा अदुमबगी सुतौ तौद्रे अदुम डाइरेक्ट चामथोनी सेंग चामथोगा सोयरनी दुगे सिंजु सोरे अदुम ngari morok खरा bu यावबि यारे Ingin aja. एमा गिद्रा Nama kan tidak. सिन सिजे नते को बखंग बया Oh, ini full saya. मोय होजिक एपीएस की ग्रुप कांगू हम ट्रेनिंग तौरी कन लंबी जे हम फजबने ꯂꯝꯄꯥꯛꯇꯗꯤ ꯃꯌꯥꯝꯅ ꯗ꯭ꯔꯤꯜ ꯇꯧꯕ ꯑꯃ ꯇꯧꯕꯗ ꯀꯣꯏꯅꯦꯟ ꯅꯦꯈꯥꯏꯈ꯭ꯔꯕꯅꯤꯅ ꯑꯃ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯐꯨꯠꯄꯥꯠꯇ ꯍꯧꯕꯈꯩꯅꯤ ꯑꯩꯁꯦ रवि फोन तो चले Anh tàu cái lao cầu gì không? hey तो ꯁꯤ ꯂꯝꯄꯥꯛꯀꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ 2,000 ꯃꯌꯥ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗꯨꯗꯤ ꯁꯤꯗ ꯆꯜꯂꯣꯏꯅ ꯀꯅꯥꯅꯣ ꯇ꯭ꯔꯦꯅꯤꯡ ꯆꯜꯂꯣꯏ ꯑꯇꯣꯞꯄꯗ
그래 단적이 자이노. 왜 뭐야 좀 더. 내 매매 우리 난 쫌닝 안우 디자바. 나무 주시는 한 무슨 놈은 저기 난 하나 자다 봐요. 좀 내리자요. 너 많이 내리. 그냥 딱 꺼내봐도. 응. 좀 많이 된다. 일단 싸라버리고. 이제 누군 싸래. 해보면 싸비야 이거. 너는 많은 싸는데. 이 사나. 그동 뒤로 남겨 그래봐. 이 처음 저는 누가 아프고 너무 서글렀어. 서글렀고 간데 이거 너무랑 파이요 후에 뭐 도움되네 이거 막 파이는 세가 이네 파리 좀 망하라 후들이고. 아들 딩가는 자들 좀 톰도 그래 그이노. 니 농이 따마 보도 뭐. 아주다 이게 아주도 토 그래본지 짜야 봐. 많은 미래지 거의 농아 아주다 봐. Unadana sum kainara dara tamna lai khavinambu artist ka kai no film pa tauri kai ro दोपहर अब डाला बा hi bro अभी खाना निकाला वीडियो थोड़ा शेयर करो ना। ए नहीं देख लिया क्या हाँ? वो मैंने अपलोड किया है ना वो एडिट वाला विदाउट एडिट वाला भी दिखाओ ना थोड़ा। विदाउट एडिट वाला हाँ वो क्या बोल एपीटीसी का या बीटीसी का बीटीसी का बीटीसी का वो संडे में ट्रांसफर करेगा क्योंकि वो नेट में भेजने का तो थोड़ा ज़्यादा हुआ है ना वीडियो इसके लिए तो शेयर में या कोई वो वाला नहीं बोल रहा हूँ, वो वाला मैंने डाउनलोड किया जो 2 मिनट का था ना, वो डाउनलोड कर लिया तुम्हारा यही ना। मैं दोबारा लंबा वाला भी मैंने अपलोड किया है देखने 2 मिनट वाला भी मैंने कर लिया, 2-2.5 मिनट का ना। हाँ लंबा वाला तो नहीं किया है लंबा वाला भी मैंने डाउनलोड कर लिया वो लिखने का नहीं। हम लोग के पास बहुत टेक्निक है, कितना भी प्राइवेट है। ये वाला ना तुम बोल रहे हैं, ये देखो ये पूरा लंबा मैंने डाउनलोड किया था, ये पूरा फुल 2 मिनट का। देखो वो क्या बता दिए आप लोग का घर वालों लोग देखो पूरा इधर से इधर से 1 मिनट है, 1 मिनट इधर से 45 उतना ही था। और कुछ है तो दोनों है हाँ। मतलब ट्रांसफर करना पड़ेगा। कैसे करोगे? नंबर ले लो मेरा थोड़ा। नहीं हुआ तो मैं मेरा नंबर बता दूंगा। हाँ मेरा नंबर बता दूंगा। हाय भेजता हूँ तुमको याद से। हाँ वो अच्छा वाला वीडियो कोई नंबर बोलो। 7005 7005 84 84 6112 6112 ना। हाँ ये कौन सा कंपनी का? अल्फा का मैं ग्रुप कमांडर हूँ। अल्फा मतलब वो मिलीसार के लोग है ना। हाँ मिलीसार तो हम लोग को भी गुरुजी है, हम लोग का कंपनी में था। एक कोई बोल के बोलता हूँ। अभी कंपनी में पहला तो बी कंपनी था, प्लीज अभी ये कंपनी में गया। वीडियो ओ आ गया, मैसेज आ गया। वीडियो तुम्हारा नंबर सेव कर लेने तो बाद में वो फोन बंद हो जाए तो डिलीट हो जाता है ना। हाँ नहीं करो। नाम क्या? और सनानु लिखो, वो सनन US S ना U यू S हाँ ना स्पेस रखो। हाँ S होगा मणिपुरी RC। आपको फुल अलर्ट है क्या? मेरे को भेज दो थोड़ा, जितना हाँ, वीडियो निकाला है सब कुछ। उस दिन हम लोग रुका था ना परेड ग्राउंड पे, तभी निकाला था। हाँ पता है ना, पता है। उस दिन निकाला था वो। हम लोग खड़े थे सुबह में। दे दूंगा परेड के टाइम। हाँ दे दूंगा। सब भेज दो, याद से आज ही भेज दो। हाँ प्लीज। हाँ भेज दो, वो डायरेक्ट पोस्ट करे ना। हाँ। भेज दूंगा। ठीक है भेज देना याद से। हाँ हम लोग का स्टेट में भी पहुंच गया क्या वीडियो? ये आपके लिए आधा ही खाया है उसने। क्या? ओ बर्गर कुछ क्या बोलते हैं ये, ओके थैंक यू। इसने थोड़ा ही खाया। वो बीमार था थोड़ा। मेरा मतलब वो अभी आप लोग का वीडियो मैंने अपलोड किया है ना,
वो गवा तक पहुंच गया क्या? गवा तक पहुंच गया? पहुंच गया गोवा था। देख लिया क्या? हाँ बहुत लोग ने सेंड किया। ये तो गवा आरसी लोग है, वो लोग का वीडियो मैंने बना दिया था एक दिन, इसके लिए वो लोग कुछ वीडियो मेरे को मांग रहा है। मैंने एक हॉलीडे संडे को मैं देने का बता दिया है। वो लोग अभी आप लोग 2 महीना चल रहा है क्या? अभी 1.5 महीना हुआ। 1.5 महीना 1.5 हाँ मैं थाम खाएं फारे ट्रेनिंग तौरपा खैरोई जों ने हेलो हेलो Orang saya pikiran ni, masalah ni bro. Kalau gitu. Tahu ni. Bisde balgi mana lagi? Aku aku na. Mana tu sana kay bare ke dor i. Hena lagro, ene thara thara niko. Orang ni ada tahu di mana muzik. Kita ni. Enggak ni lah. Hoi hoi. 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 Suruh lah. Suruh. Lawan me. Sige pak ko baja jo. Aja deh ngo, pak se. Kalau Muslim ni dah. Round ulak ke. Zaman tu, cepat tu. Zaman tu kena jatuh ini.
yu cái tổ cái nào bị chứ mà nó bảo không mấy lại ngày coi cái date 6 to 10 mong mong là đi POP chứ coi cái đó có mà lẽ ở chỗ cái cầm phàm cái lấy chứ cái nó đó date 19 jadi aku ki POP practice full practice hau dore ba exam written test exam ani khanga wali ba du lor ga di lor exam ayeng ama tawrani monday da ma tawrani du lor mana ba ni la ada ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯈꯨꯇꯧꯁꯤ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯔꯅꯤ ꯑꯍꯥꯟꯕ ꯑꯣꯏꯔꯗꯤ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯁꯨ ꯑꯣꯏꯔꯦꯕ ꯑꯗꯨꯝ ꯃꯨꯟꯅ ꯈꯜꯂꯨꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯉꯛꯏꯅꯣ ꯍꯥꯏ ꯀꯥꯟꯗꯀꯣ ꯆꯪꯕꯅ ꯌꯨꯅꯤꯐꯣꯔꯝꯁꯦ ꯑꯩꯈꯣꯏꯗꯤ ꯒ꯭ꯔꯤꯟꯅꯦꯕ ꯒ꯭ꯔꯤꯟꯁꯤꯗ ꯃꯅꯤꯄꯨꯔꯗ ꯈꯜꯂꯦ ꯔꯥꯏꯐꯜꯃꯦꯟꯗ ꯈꯜꯂꯦ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡꯅ ꯑꯥꯎꯠꯁꯥꯏꯗꯇ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠꯀꯤ ꯋꯥꯡꯃꯗ ꯇꯧꯔꯦ ꯌꯨꯅꯤꯐꯣꯔꯝꯁꯨ ꯈꯥꯒꯤ ꯁꯦꯠꯂꯦ ꯒ꯭ꯔꯤꯟ ꯁꯦꯠꯂꯦ ꯑꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏꯗ ꯇꯆ ꯇꯧꯗꯕ ꯂꯩꯇ꯭ꯔꯦꯕ ꯑꯗꯒꯤ 시름다이데 라이펀 피신도 fat대 하가 ꯆꯠꯄꯗ 오 말해 ꯁꯣꯝꯗ ꯂꯥꯎ 아트 아이나 뭐 한데나 뭐 ꯆꯠꯄꯗ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ 시나 시름다이데나 에어 ꯐꯣꯔꯁꯅꯒ ꯇꯣꯡꯒꯗꯕ 아나 ꯀꯥꯔꯒꯣ 라이펀 ꯄ꯭ꯂꯦꯟꯗꯨꯗꯅꯤ ꯑꯃꯨꯛ ꯊꯤꯡꯒꯥꯏꯔꯤꯁꯦ 시름다이데 P나 피신바 F나 ꯍꯤꯁꯇꯔꯤ ꯑꯃꯅꯦꯃꯤ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯀꯤ IRB ꯇꯤꯝ ꯀꯥꯡꯕꯨꯁꯦ ꯑꯃꯔꯣꯝꯗꯗꯤ ꯗꯥꯎ ꯌꯥꯕ ꯀꯥꯡꯕꯨ ꯑꯃꯅꯦ ꯍꯥꯏꯕꯗꯨ ꯌꯥꯕꯖꯥꯠꯅꯤ 좀 꼼브라 ꯀꯩꯅꯣꯗ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣꯗ ꯃꯌꯥꯝ ꯂꯣꯜꯂꯤꯗꯁꯨ ꯈꯔ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯦ ꯍꯤꯟꯗꯤ ꯈꯪꯗꯕ ꯍꯤꯟꯗꯤ ꯈꯔ ꯈꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯦ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯑꯦ ꯃꯌꯥꯝ ꯂꯣꯏ ꯎꯠꯂꯛꯑꯒꯦ 그러지 가장 보비디 ꯑꯩꯅ ꯐꯣꯟ ꯇꯧꯔ ꯅꯪ ꯇꯥꯔ ꯄꯠꯇꯕ ꯃꯤ ꯂꯩꯇꯕꯗꯨꯗ ꯅꯪ ꯊꯕꯛꯇꯣ ꯑꯥꯗ ꯋꯥꯅꯦꯅ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯗ ꯃꯥꯅ ꯁꯥꯎꯔꯛꯇꯧꯗꯣ ꯀꯔꯤ ꯃꯇꯥꯡ ꯌꯧꯔꯒꯦ ꯑꯩꯁꯨ ꯍꯥꯏꯕꯗꯨ ꯀꯥꯎꯈ꯭ꯔꯦ ꯍꯪꯒꯦ ꯍꯦꯟꯇꯣꯔꯛꯑꯦ ꯀꯔꯤꯅꯣ ꯑꯩ ꯀꯔꯤ ꯃꯇꯥꯡ ꯌꯧꯈ꯭ꯔꯦ ꯑꯩ ꯋꯥꯔꯤ ꯂꯤꯌꯣ ꯆꯨꯝꯃꯦ ꯑꯁꯥꯝꯗ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯩ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀꯩꯅꯣꯗ ꯆꯥꯕ ꯊꯛꯄ ꯅꯨꯡꯉꯥꯏꯔꯦ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯅꯨꯡꯉꯥꯏꯔꯦ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣꯗ ꯂꯩꯕꯥꯛꯇ ꯇꯨꯝꯗꯦ ꯁꯤꯗ ꯃꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯔꯄꯥꯏ ꯑꯃꯃꯝ ꯄꯤ ꯐꯃꯨꯡ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯦꯟ ꯐꯖꯅ ꯊꯝꯕꯤ ꯃꯈꯥ ꯏꯁꯇꯔ ꯐꯖꯅ ꯇꯧꯏ ꯏꯁꯤꯡꯒꯤꯗꯤ ꯄꯨꯔꯥ ꯇꯣꯇꯤ ꯍꯥꯏꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯁꯤꯗꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯂꯩꯅꯨꯡꯗꯒꯤ ꯁꯜꯂꯛꯄ ꯏꯁꯤꯡꯁꯤꯅ ꯄꯨꯔꯥ ꯄꯤꯌꯣꯔ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯃꯌꯥꯡ ꯀꯪꯉꯤꯁꯦ ꯆꯥꯗꯕꯩ ꯀꯪꯉꯤꯔꯁꯨ ꯈꯪꯗ꯭ꯔꯦꯕ ꯆꯥꯗꯗꯤ ꯀꯪ ꯆꯥꯛꯁꯨ ꯆꯦꯡ ꯆꯪꯉꯤ ꯁꯤꯡꯕꯁꯨ ꯀꯅꯥꯅꯕꯨ ꯑꯗꯨꯅꯔ ꯈꯪꯗ꯭ꯔꯦꯕ ꯊꯕꯛ ꯀꯥꯕ꯭ꯔꯥ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯁꯤꯡꯁꯦ ꯃꯌꯥꯡ ꯀꯪꯕ ꯑꯝꯇ ꯌꯥꯎꯗꯦꯕ ꯌꯥꯎꯕ꯭ꯔꯅꯦ ꯂꯣꯏ ꯅꯣꯏꯔꯦꯕ ꯁꯤ ꯌꯦꯡꯉꯣ ꯑꯩ ꯎꯠꯂꯛꯀꯦ ꯁꯤꯗ ꯆꯠꯂꯤ ꯑꯍꯨꯝꯒꯥꯁꯦ ꯌꯦꯡꯉꯣ ꯑꯁꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯤ ꯄꯨꯔꯥ ꯁꯃꯨ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯁꯤ ꯌꯦꯡꯉꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯀꯪꯕ ꯒꯥꯔꯤꯁꯤꯗꯤ
चाब यादबꯩ कंग मानसले Rasan mani government ki side ki lupa lising ani pi du akhoi ni extra lupa lising amaga thang lupa lising amaga changwa cha ki dum thakole eno da khoi sa na thakna bje akhoi ni chana sinjar ga cha da ni ani du no kona na ba sa ta ga di akhoi ju mayang kang be do adu na tra mina kang de Sana leban Manipur ko loi nang yum ko ngarong ke view se aspiru gam hore sai de di nel kata ke ngasai man lei ke to ba atho ba yahau da ba maya mapa cha to ma tu mo nang nel kata lei ba kun dang ka pro kun cha ore ai ju kana ma ngang ngam de ba ai mai de halak da ti gang de ai artist kira phone noi pi taro kare cái đâu biết tôm chết ba दिल लगा लिया मैंने तुमसे प्यार करते तुमसे प्यार करते तुमसे प्यार करते दिल चुरा लिया na 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 hero timon jula sida hero timon jula cái FPTC không rồi bảo live này mapan thongi saktam na awaba mandraba aigi mai thong
Thầm môi nung si đờ đê thầm môi chắc bơ đi tơ na cây nó mới gì bộ piu piu đó mình 거기서 파이나 얼마 남아 왔어? 너 왔어? galapan 아주 왔어 거기. camera bandi yaw kore ai abi tha bu de extra lai ai ama bezam thet padra bezam thet padra yellow ke no da cái ama le hori ni a tha piro kini sa da sidi epdc chaladi dum tap tha karani ma epdc talaba dum tap tha karani 그래서 살려줘. 그래서 비지라가. 그러나 지금 제가 비지 잘라는 방법. lambi ji di phat ai ko moi ja ये हवा कहते हैं क्या तुमको मेरे जाना nướng ra sẽ không tỏa ra rồi chỉ không tụi tôi đâu rồi mà hàng được chỉ lại lấy sự đó तेरा प्यार कब मैं तू कहाँ हो 뭐이 돼 매천가 니 가도 깎나 할리고 와랑 우리 지금 매천 거기 좀 미엔 지디 보일러 타도 타면 로컬 한 그래 방가 이거 먹게 양쪽 안 오니까 떴다 또 부분 내리면 아니 유닛 기름만 넣으면 하죠. 아두네 이제 홈 머리 좀 뒤잡아 놓으면 안 돼. 록디 파자는 중날에 머니푸드에서 중앙에 녹거든. 웨더지 올라보기. 그러니 지 아까 아니 때 뭐 있었니? Setro. Ni mà mấy phòng có cái này là ngoài là đúng không? mình chỉ sẽ 또 커플 라이트. 이거 rất là đẹp. 아두네 뭐 시대 세파요 이제. 센트럴 세파요 그 점만 해봐. 잠깐만요. 아코이 기디 아코이 만나 아나보다 포스트 레. 뭐 디아디. 다른 게 가져오는 거 어떤 게 아두 레지 뭐. 뭐 어떤 게 해야 돼요. 수지네 있잖아요. 진짜. 라이트네. 아산 폴리스. 오, 와랑 뭐야 이거. 아니 와.
ꯃꯣꯏ ꯌꯨꯝꯗꯒ ꯍꯟꯕ ꯁꯨꯡ ꯐꯪꯗꯦꯕ ꯑꯃꯨꯛ ꯂꯧꯕꯗ ꯁꯤꯗ ꯁꯥꯡ ꯁꯥꯡ ꯄꯤꯔꯤꯁꯦ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯨꯅꯦ ꯑꯥꯔꯃꯤꯒꯤ ꯔꯨꯜꯗꯨꯅꯦ ꯃꯣꯏ ꯆꯠꯂꯤꯁꯦ ꯑꯗꯨ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯀꯥꯡꯕꯨꯅ ꯂꯩꯖꯈ꯭ꯔꯦꯗꯅ ꯇꯧꯕꯗꯤ ꯀꯩꯅꯣꯒꯤꯅꯤ ꯆꯥꯎꯕ ꯏꯁꯇꯦꯠꯁꯦ ꯀꯗꯥꯏꯗꯒꯤ ꯈꯨꯆꯥꯎ ꯌꯦꯡꯉꯣꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯣ ꯑꯃ ꯑꯇꯩ ꯀꯩꯁꯧꯕꯁꯤꯔꯣ ꯑꯗꯣ ꯀꯩꯅꯣꯗ ꯂꯩꯕ ꯏꯁꯇꯦꯁꯟꯗ ꯂꯩꯕ ꯀꯥꯡꯕꯨ ꯀꯥꯗꯤ ꯅꯨꯡꯉꯥꯏ ꯂꯩꯍꯧꯋꯦ ꯕ꯭ꯔꯣ ꯂꯩ ꯍꯥꯏꯁꯦ ꯃꯌꯨꯝ ꯑꯅꯛꯄ ꯑꯝꯇ ꯑꯣꯏꯗꯕꯅꯦꯕ ꯂꯥꯛꯑ ꯂꯤꯛꯑ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯂꯩꯕ ꯏꯁꯇꯦꯁꯟꯒꯤ ꯑꯁꯥꯏꯒ ꯂꯩ ꯑꯣꯇꯤꯒ ꯂꯩ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨ ꯃꯣꯏ ꯑꯃꯗꯤ ꯌꯥꯏ ꯍꯥꯏꯌꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯁꯤꯗꯤ ꯌꯨꯝ ꯂꯩꯔꯦ ꯈꯜꯂꯁꯦꯕꯀꯣ ꯅꯣꯏ ꯌꯨꯝꯁꯤ ꯃꯅꯥꯛꯁꯤꯗ ꯅꯪ ꯄꯣꯁ ꯑꯃ ꯂꯩꯔꯦꯕ ꯅꯪꯒꯤ ꯀꯩꯅꯣꯗꯤ ꯑꯥꯗ ꯇꯥꯔꯦꯕ ꯗ꯭ꯌꯨꯇꯤꯗꯤ ꯑꯥ ꯇꯥꯔꯦꯕ ꯑꯗꯣ ꯁꯤꯒꯤ ꯅꯣꯏ ꯃꯅꯥꯛꯇ ꯂꯩꯕ ꯄꯣꯁꯇꯨꯗꯒꯤ ꯃꯤ ꯑꯃꯒ ꯅꯪꯒ ꯌꯥꯅꯔꯒ ꯆꯦꯟꯖ ꯇꯧꯅꯕꯗꯤ ꯌꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯋꯥꯅꯣꯝ ꯊꯝꯃꯝꯃꯒ ꯀꯩꯅꯣ ꯇꯧꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯄꯨꯖꯥꯒꯤꯗ ꯗ꯭ꯌꯨꯇꯤ ꯊꯥꯗ ꯂꯩꯔꯤꯕ ꯏꯁꯇꯦꯁꯟꯗꯣ ꯌꯥꯝ ꯀꯣꯝꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯕ ꯀꯩꯗꯧꯕ ꯂꯩꯇꯦ ꯅꯨꯄꯤꯒ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨꯁꯨ ꯀꯩꯗꯧꯁꯨ ꯑꯗꯨꯝ ꯀꯣꯝꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯑꯩꯈꯣꯏꯁꯨ ꯂꯩꯌꯦ ꯀꯩꯁꯨ ꯏꯔꯥꯡ ꯂꯩꯇꯦꯕ ꯌꯨ ꯊꯛꯐꯝ ꯌꯥꯎꯔꯝꯃꯤꯅꯦ ꯑꯃ ꯌꯥꯝ ꯐꯩꯌꯦ ꯃꯣꯏ ꯂꯩꯔꯝꯃꯤꯕ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯦꯁꯥꯏꯁꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯀꯣ ꯐꯩ ꯐꯩ ꯑꯩꯈꯣꯏ ꯗꯤꯜ ꯁꯦꯠꯇ ꯇꯧꯗꯣꯏ ꯃꯥꯜꯂꯦꯀꯣ ꯃꯣꯏꯅ ꯁꯤꯗ ꯇꯧꯗꯣꯔꯦ ꯁꯤꯁꯦ ꯑꯦꯛꯖꯥꯝ ꯂꯣꯏꯗꯣꯏꯔꯦ ꯕꯇꯥꯂꯤꯌꯟ ꯃꯅꯨꯡꯒꯤ ꯕꯖꯥꯔ ꯃꯆꯥ ꯑꯃ ꯌꯧꯔꯦ ꯀꯩ ꯂꯣꯏꯗ ꯍꯦꯟꯇꯣꯛꯑꯦ ꯅꯪ ꯂꯩꯁꯦ ꯍꯥꯏꯔꯣ ꯆꯧ ꯆꯥꯎꯁꯤꯔꯣ ꯆꯧꯒ ꯆꯥꯅꯤꯡꯗꯦꯗ ꯍꯩ ꯔꯥ ꯌꯣꯟꯕꯗꯨ ꯌꯦꯡꯉꯨꯁꯤ ꯉꯥ ꯑꯇꯥꯎꯕ꯭ꯔꯣ ꯉꯥ ꯑꯇꯥꯎꯕꯗꯤ ꯁꯣꯝꯗ ꯉꯁꯥꯏ ꯑꯃꯃꯝ ꯂꯧꯔ ꯆꯥꯏ ꯑꯌꯨꯛꯇ ꯌꯥꯡꯈꯩ ꯌꯥꯡꯈꯩ ꯄꯤꯕ ꯑꯃ ꯍꯥꯎꯋꯦ ꯃꯇꯣꯡꯁꯨ ꯌꯥꯎꯋꯦ ꯐꯖꯅ ꯐꯩꯌꯦ ꯉꯁꯤ ꯐꯝꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯆꯠꯁꯤꯔꯣ ꯄ꯭ꯔꯦꯝꯆꯥꯟꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯃꯌꯥꯡ ꯃꯆꯥꯒ ꯃꯥꯟꯗ꯭ꯔꯦ ꯉꯁꯤ ꯉꯥ ꯇꯥꯏꯗꯨꯗꯤ ꯑꯁꯥꯔ ꯂꯧꯔꯣ ꯁꯠ ꯑꯁꯣꯝꯒꯤ ꯀꯦꯟꯇꯤꯟꯗ ꯆꯧꯁꯤꯔ ꯁꯤꯒꯤꯗꯣ ꯅꯦꯜ ꯀꯇꯔ ꯑꯊꯧꯕ ꯌꯥꯎꯕ꯭ꯔ ꯌꯦꯡꯉꯨ ꯑꯄꯤꯇꯤꯁꯤꯗ ꯍꯪꯉꯨꯁꯤ ꯀꯩꯅꯣ ꯂꯣ ꯇꯥꯛꯐꯝ ꯃꯦꯗꯥꯝꯗꯨꯗꯤ ꯁꯤꯗꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯃꯣꯏ ꯑꯦꯄꯤꯇꯤꯁꯤ ꯉꯥꯛꯇꯅꯦ ꯑꯅꯝꯕꯅ ꯑꯦꯄꯤꯇꯤꯁꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯏꯁꯦ ꯇꯧꯗꯣꯔꯦ ꯃꯣꯏ ꯁꯤꯗ ꯑꯣꯏꯅ ꯇꯧꯗꯣꯏ ꯑꯦꯛꯖꯥꯝꯁꯦ ꯏꯟꯗꯣꯔꯒꯤꯁꯦ ꯅꯍꯥꯟꯋꯥꯏ ꯋꯥꯛꯀꯤꯡ ꯊꯣꯛꯅꯔꯛꯏꯅꯤ ꯂꯣꯏ
ꯑꯩꯈꯣꯏꯒꯤꯗꯤ ꯒ꯭ꯔꯥꯎꯟꯗ ꯇꯧꯅꯤꯗꯅ ꯀꯔꯤꯕꯣ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯗꯣ ꯍꯣꯏ ꯗ꯭ꯔꯤꯜ ꯁꯦꯠ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯑꯥꯎꯠꯗꯣꯔꯒꯤꯗꯅ ꯃꯄꯥꯟ ꯇꯧꯗꯣꯏꯕ ꯑꯗꯣ ꯏꯟꯗꯣꯔꯒꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯇꯧꯔꯣꯏ ꯗ꯭ꯔꯤꯜ ꯁꯦꯠꯇ ꯍꯥꯏꯗꯨꯗꯤ ꯉꯔꯥꯡ ꯀꯩꯅꯣ ꯑꯣꯖꯥꯅ ꯒꯦꯠ ꯀꯩꯅꯣꯗ ꯍꯥꯏꯗꯅ ꯑꯗꯣ ꯗ꯭ꯔꯤꯜ ꯁꯦꯠꯇ ꯇꯧꯔꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯇꯧꯔꯦ ꯐꯔꯦ ꯃꯣꯏꯒ ꯁꯣꯝꯗ ꯁꯦꯝꯃꯤꯁꯦ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯁꯦꯝꯃꯣꯏꯕ ꯑꯗꯨꯝ ꯁꯤꯌꯣ ꯀꯩꯀꯩ ꯂꯥꯛꯀꯗꯣꯏꯅꯦꯕ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯤ ꯍꯣꯏ ꯄ꯭ꯔꯦꯝꯆꯥꯟ ꯂꯧꯗ꯭ꯔꯤꯕꯣ ꯑꯗꯨ ꯍꯥꯎꯕꯅꯤ ꯀ꯭ꯔꯤꯝ ꯇꯩꯕ ꯀ꯭ꯋꯥꯗꯣ ꯈꯔ ꯂꯩꯒꯦ ꯂꯩꯔꯛꯑꯣ ꯅꯠꯇꯦ ꯑꯩ ꯃꯆꯦꯠ ꯑꯃ ꯆꯠꯂꯛꯄꯅꯤ ꯃꯉꯣꯟ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯊꯨꯝꯇ ꯑꯃꯃꯨꯛ ꯂꯦꯞ ꯑꯃꯃꯨꯛ ꯂꯦꯞ ꯅꯣꯏ ꯂꯩꯍꯧꯔꯣꯀꯣ ꯄꯤꯔꯨꯛ ꯐꯣꯏꯔꯒꯦ ꯍꯥꯏꯅ ꯎꯈꯠꯂꯛꯄꯗꯣ ꯅꯣꯏ ꯃꯨꯂꯦꯝꯗꯕꯅꯤ ꯅꯪꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯍꯧꯔꯒ ꯍꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯅꯣꯏ ꯂꯩꯔꯦ ꯐꯖꯅꯒ ꯐꯣꯏꯔꯤ ꯐꯝꯗ꯭ꯔꯥ ꯀꯩ ꯋꯥꯠꯂꯤꯒꯦ ꯀꯦꯁ ꯑꯣꯏꯅ ꯄꯤꯔꯝꯃꯒꯦ ꯀꯦꯁ ꯌꯥꯎꯔꯤ ꯌꯥꯔꯒ ꯑꯣꯏꯕꯒꯁꯦ ꯀꯞꯆꯕꯅꯤꯅꯦ ꯔꯣꯅꯦꯜ ꯆꯞꯄꯨ ꯃꯥꯟꯅꯔꯤ ꯅꯣꯏ ꯇꯨꯃꯤꯟꯅꯩꯕ ꯃꯥꯅ ꯀꯥꯡꯕꯨ ꯇꯨꯃꯤꯟꯅ ꯇꯤꯟꯅꯩ ꯍꯥꯏꯕ ꯀꯥꯡꯕꯨ ꯃꯥꯅ ꯑꯩ ꯈꯔ ꯐꯕ ꯏꯖꯧ ꯐꯪꯉꯦ ꯂꯦꯡꯉꯝ ꯁꯥꯉꯝꯗꯦ ꯃꯤꯒꯥꯏꯗꯨꯅꯗꯤ ꯇꯣꯡꯉꯨꯅꯣ ꯑꯗꯒꯤ ꯀꯩꯅꯣ ꯐꯪꯉꯦ ꯂꯦꯡꯉꯝ ꯁꯥꯉꯝꯗꯦ ꯕꯤꯗ꯭ꯌꯥ ꯐꯪꯉꯦ ꯔꯥꯕꯤ ꯈꯪꯉꯦ ꯋꯥ ꯑꯃ ꯍꯥꯏꯕꯁꯦ ꯍꯥ ꯀꯩꯕ ꯇꯧ ꯂꯩꯗꯣꯏꯁꯨ ꯍꯥꯟꯅꯀꯣ ꯐꯠꯇ꯭ꯔ ꯍꯥꯏꯔꯛꯑꯣ ꯁꯤꯗꯤ ꯆꯠꯈ꯭ꯔꯦ ꯑꯩ ꯁꯪꯕꯁꯦ ꯄꯤꯊꯣꯛꯈ꯭ꯔꯁꯦ ꯑꯗꯨꯝ ꯂꯩꯍꯤ ꯀꯅꯥ ꯈꯝꯕ ꯅꯤꯀꯣꯂꯥꯁ ꯃꯥꯅꯦ ꯏꯕꯇꯤꯁꯤꯅꯤ ꯍꯌꯦꯡꯒꯤ ꯀꯣꯏꯁꯟ ꯈꯤꯇ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯁꯤꯔꯣ ꯏꯃꯣꯏꯅꯨ ꯀꯩꯅꯣ ꯏꯃꯥꯏ ꯅꯨꯄꯥ ꯀꯩꯅꯣꯅꯦꯗꯣ ꯂꯣꯛ ꯊꯨꯡꯕꯗꯁꯨ ꯌꯥꯏ ꯅꯪ ꯁꯤꯅꯤꯡꯕ ꯊꯦꯡꯛ ꯌꯨ ꯈꯣꯟꯖꯦꯜ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯕ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯀꯨꯟꯒꯤ ꯑꯃꯨꯛ ꯑꯣꯏꯗ꯭ꯔꯥ ꯌꯥꯡꯈꯩꯒꯤ ꯑꯣꯏꯗ꯭ꯔꯥ ꯄ꯭ꯔꯦꯝꯆꯟꯗ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯍꯥꯏꯔꯤꯅꯦ ꯀꯅꯥꯅꯣ ꯅꯦꯡꯒ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯍꯥꯏꯔꯤꯅꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯀꯅꯥꯅꯣ ꯁꯛꯂꯣ ꯇꯥꯒꯦꯅꯦ ꯑꯝꯇ ꯇꯧꯋꯦ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯗꯣꯏꯅꯣ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯁꯨꯔꯒꯀꯣ ꯍꯤꯡꯅ ꯁꯨꯒꯦ ꯍꯥꯏꯔꯕ ꯉꯁꯥꯏ ꯑꯌꯨꯛꯀꯤꯁꯦ ꯁꯤꯡꯖꯨ ꯁꯨꯔꯒ ꯊꯝꯕꯀꯣ ꯑꯁ ꯀꯔꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯅꯣ ꯆꯥꯛ ꯏꯁꯩꯁꯦ ꯄꯥꯏꯔꯣ ꯑꯔꯥꯡꯕ ꯏꯁꯩꯗꯤ ꯁꯛꯄ ꯍꯩꯅꯗꯦ ꯑꯗ ꯑꯩꯅ ꯍꯥꯏꯔꯦꯀꯣ ꯃꯊꯪꯗꯗꯤ ꯁꯦꯠ ꯁꯣꯡ ꯉꯥꯛꯇ ꯇꯥꯏ ꯑꯩꯅ ꯃꯊꯪꯗꯗꯤ ꯐꯖꯅ ꯁꯣꯏꯔꯒ ꯊꯨꯝ ꯊꯝꯃꯦ ꯍꯥꯏꯕꯅꯤ ꯏꯀꯥꯏꯕꯗꯣ ꯈꯪꯗꯦꯅꯦꯕ ꯃꯀꯣꯛꯁꯤ ꯕꯦꯔꯥ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯍꯦꯛꯇ ꯀꯥꯎꯕ ꯇꯞꯅ ꯇꯞꯅ ꯊꯥꯡꯕꯤꯌꯨ ꯈꯣꯡꯊꯥꯡꯗꯣ ꯍꯣꯏ 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 ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯤꯔꯛꯀꯅꯨ ꯅꯪꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯕꯤꯌꯨ ꯈꯣꯡꯊꯥꯡꯗꯣ ꯏꯀꯥꯏꯅ ꯈꯥꯝꯖꯔꯤꯕꯅꯤ ꯃꯥꯏꯊꯣꯡꯁꯦ ꯂꯨꯞꯊꯅ ꯊꯃꯣꯏꯕꯨ ꯍꯨꯗꯨꯅ
पुरग चाखिनु तप्न थांबियो खोंथांदो लोन येंबिरकनु नन्ना तप्न थांबियो खोंथांदो ꯂꯣꯛ ꯊꯨꯡꯉꯤꯗ ꯆꯤꯡꯈꯠꯄ ꯉꯝꯗꯦ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯈꯜꯂꯤ ꯑꯩꯅ ꯅꯪꯇꯒꯤ ꯆꯠꯈꯤꯕꯅꯤ ꯊꯥꯗꯣꯛꯇꯨꯅ ꯀꯜꯂꯕ ꯊꯃꯣꯏ ꯎꯗꯨꯅ ꯑꯣꯏꯔꯨꯔꯣ ꯅꯪꯒꯤ ꯄꯟꯊꯨꯡ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥꯛꯅ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯅꯪꯒ ꯑꯩꯒ ꯂꯥꯞꯅꯈ꯭ꯔꯕꯁꯨ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯈꯤꯅꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯄꯥꯝꯖꯈꯤꯅꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤꯈꯤꯅꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯄꯥꯝꯖꯈꯤꯅꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯪꯂꯕꯁꯨ ꯋꯥꯍꯪꯗꯣ ꯀꯠꯇꯨꯅ ꯊꯧꯗꯣꯛꯇꯣ ꯏꯍꯧ ꯆꯥꯎꯕ ꯇꯥꯍꯟꯕꯤ ꯏꯔꯥꯟꯇ ꯁꯤꯕꯤꯗꯨꯅ ꯍꯪꯂꯕꯁꯨ ꯋꯥꯍꯪꯗꯣ ꯀꯠꯇꯨꯅ ꯊꯧꯗꯣꯛꯇꯣ 이호 저거 다한비 이란타 시비두나 मफमसे कदाय गनो अखोय ट्रेनिंग सेंटर मनुंगदने याम फजबने सिंग पेरट ग्राउंड सिंग लंबी ने वीआईपी रोड ने सोम जगह वीआईपी जिंग चफम नदांग ने ना व्यू फजगर जान लाइट स्ट्रीट लैंप का थाला कांद वाखलगी हौरकफम ओइबना नोंमतसु काउद्रबना पो अइना करमना निंसिंगनी चांगिंग तौगे खल्लदुना इमित असे उइसिल्लाबसो नंतगी सतमनि उरिबा थमोइदा लोतुना थमख्रबा नहाकु थमोइदा लोतुना थमख्रबा नहाकु मफम कदाइदा थिरुगनी तगुफ तनिकला थावालकता नोंमदोन मबेमा थाजनी पुकनिंग वारत्रबिलै सिलना थमोइगी सक्तम सिंग येगलरी तगुफ तनिकला थावालकता नोंमदोन मबेमा थाजनी पुकनिंग वारत्रबिलै सिलना थमोइगी सक्तम सिंग येगलरी खोइरांग नारबा अहिंसे खामदुना लफलगे ngasiदी
Inakta amuktang famladuna ahinsigi fajara saktam sing mapung fahanbiro nahakna. Okay. Ramzan ấy sẽ solo đâm sâu ra. Không đi. Mình sâu rồi, nó sâu ở cổ sâu. Cái gì nó? Cái gì nó bị đàn nó ốp tàu chạy được nè. Allergy tàu ra bà. Ai đi mỗi gawa cái ngôn burger am bisalam de chicken burger am bisalam de po hết thằng burger ngã tao cái 아그 전번에 가면 좋은 어디 분을 주시는 이유 아 야는 분을 주시는 손자 손자 아동도 cái gari lah sai mà phân này nó phải ra cái gì không sai mà phân này nó này là cái này mới gì White House sao vào lúc này nó này là sam này sam Dragon Lachit Berfukal Police Academy bro live nè walking sắp đi rồi phải bỏ tiếng thôi si लगा कि देख लेना और लगते हैं ना फजा बने ê ôi ơi 아들은 다 누가 좀 만들어 thôi bây giờคุณรู้เขาจะเปรี้ยวไอ้ข้าราชการไม่ได้มาตัดสินเราไม่ใช่ก็เป็นว่าสิ่งว่าสิ่ง 아들 mà thích tao bài cái thằng thấy chưa anh cái sao mình nó ya đi đâu nó nó mà nó ai na hai bado ne ba xin là ní mà chalo tali nó सही मानो सही मतंग जिक्र खलो खरे वॉकिंग on चलो बा 씨부 까고 갔네 hồi整路都可得乌山那个学来了，啊都啥人去了没得学来了，哎我们的啊哪个在那么，哎我 view 这哦。 si đã phi các khoa học rồi gì thế? Sẽ tầm tới này cái nào? Đến 19 đấy sẽ tầm tới này. Đến 19 đấy sẽ tầm tới này. जनगण मन जनगणमन है भारत भाई कभी दाता पंजाब सिंधु गुजरात मराठा कलबंगा हिमाचल यमुना गंगा शन सलगित रंगा तब शुभ नामे साधे तब शुभ हास समाधे गाहे तब जय गाथा
जन गण मंगलदायक जय है भारत का विधाता जय है जय है जय है जय 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 है 랩자 사이 절로 오다가 nang adu thì bây giờ cái isai sao này nang isai cuộc sao rồi đấy đi nữa nang đi tere nam được sao cái đó kìa lại một cái này gì nhỉ sai sợ quá 가오르게 칸카바 아이게 분세다 닌슬라로 칸카바 망기와리 가오방암다나 레이리마시수 가오방암다나 레이리마시수 가오방암다나 분시시나 분시시나 पाखंग पे आए ना आई दिमाग का तिनर का खंगे सीजे ओए lâu lâu ya là cái đâu lâu những lâm mùa một tầng nung sim như đêm कायरवा थमोय से थमचिन रहोगे नुंसिरुवना ईरान मगनी खलगे ईरान मगनी खलगे नंग मीराय बिरबा एबो yang lamuka lungsim jena kairaba thamoy se themjin rahoge Sikla ai hin khuding hang le tatana nangu karam na le khamoy sina Sikla ai hin khuding hang le tatana nangu karanale thamoy sina kable bapursi sina nahaktu kable bapursi sina nahaktu sing lagi Kagumada Kauragi Kankaba Aigi Punsida Kaino motor ka piro
ว้าวบ่มเล่ามาเลยไกลด้วยน้ำมันอยู่FPS เอาไม่รูปเอามุมลงเนื้อดีมาเลยเนี่ยอ๋ออันตรายเขาภาษาดีมาเลยมั้ยเจ้า Control tahu ni thare ni tinggal kan mana kita tembak. Ekor kita kita beda. Cel. Masih tahu apa berarti ni tu. mỗi cái này direct practical giao bên này có cái này basic này nè yes mana bây giờ ô và kính trên bây giờ mang số đây mà phơi lọc số sinh khai cái gì yes này đấy ôi sen thalo vai sen thalo mà sen thara kiểu gì xe khơi nông đào lắm và kinh chiêm mình sen ba yes này đấy cái nào nang chia lắm cái đâu salam cái đâu có chăng chăng rồi đấy đâu salak ôi sao vậy đó thì salak chơi nè bora cái gì chẳng gì đấy sao sao salak tôi sao salak ê tàu đứng tàu chứ luộc po à đứng tàu này tôi bộ em không chắc sao hơi sai ai giờ này phải lấy mỗi khi ủ chứ được nung đòi nó tuồng cũng chịu mà mi một con người ta đâu nhỉ chúng ta lôi xuống đây cái tuồng chạy tàu nó hawai mỗi cái salak sa cái rồi là hawai từ cái sana nga ay pun laga sem salak picnic sa ba nungai ni kam sa sigo nung din nungai ni sang badi aro ai training center manung ni na jaga di amle kentin nyore tàu rồi nâng đúng quay ta là nâng người mình này là xong rồi nâng năm tới ngay lên xong không xe anh saya quay chân tới qua đây xa thật kia biết sao năng nung này thì hay đúng không vô nung này vừa xem đây là cái này là nó thì cái tàu từ giờ rồi nè sao này
चना में कच्चा या फ्राई Chúng ta nói là sao ta sẽ làm này 이놈이 짜도 제가 그걸 말이 샤카람 판가디 아리 끌려고 연동돼 싸게 빼기로 싸주세요 뭐야 자푸신 게 베라디 그럼 짜 이제 비스킷 내가 막 시 컴퓨 씹혀서 잘라 몰라 이거 있잖아 그럼 먹으라 싫어 또 समोसा गरम है क्या गरम समोसा गरम नहीं इसी के साथ इसे साहब ने साग सेक्शन लिया था ना या आपके पास एक बंदा है हाँ दे दूंगा हम लोग दे दूंगा कितना का अरे प्रेमचंद 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 नंग शेखर हुराले सी करे सोंद फारो ना हारे लो क्या समोसा चाचा नंग शेखर और सी करे ना मी तो दीवान तो रही उधर क्यों जो है क्या शेखर ना चक्रे ना मी और इसका कई तो मुझे हुराले नहीं घूम नंगना ₹10 दिया मतलब भाई वो 10 रुपए का सेकंड दिया करो रोसा अब तो बता दे कितना दिया आपका 90 दिया ना 80 दिया 90 हाँ 10 रुपए चार समोसा काय का सिंगल काय का 시 베이스 한번 싸로야 사람 짜는 게 싸서 싸워요 nang mana hita hai pa pambi to nupi ko thaw ye phab ne 그나 hidai dai 그나는 그나 i moi nu chene कई नो inte yeng ko kana imoy no ita asal hi nang हेलो या 시 브레드 하우가 프리트 브레드 na cha cha tha dai ro 마사 되게 ट्रेनिंग जो कोई सिलेक्ट रमे ना कोई भी आवा खरो कोई हो ने हां दे इन kai adu sam hao ne cream yaw do थाबीरो जेकी कनो दो मही दो करीबा नुंग लेबे थक को मही दम ता हाबीरो ने आइना फ्रेंड नो के साब जो फंगते मोइनो चेनेन से तंग खाबीरो ने यार गदि de tabi ko operation hom lok suru mi ba to je तौरे नुंग ऊपर सिम दो हम लोग सुरे तौरी से terminator or robot wala लैब तो उलक के होय हम तंग जाई और पिरो याई ने तो यार के ये आई गोन द फ्रेंड नो के थारा का फेसबुक तंग तंग थाबीरा गदि नो आइनी mới xong một xài á tôi đi ăn là như hao học rồi aju nu ro ko ke din ha ho बोले लगा ले भैया से baat suru to ni
ꯅꯪ ꯄꯩꯁꯥ ꯑꯉꯧꯒꯤ ꯂꯣꯏ ꯀꯥꯞꯈ꯭ꯔꯕꯅꯤꯀꯣ ꯅꯪ ꯀꯥꯞꯈ꯭ꯔꯕ ꯑꯣ ꯀꯥꯞꯈ꯭ꯔꯕꯅꯤ ꯅꯍꯥꯟ ꯃꯣꯏꯅ ꯄꯤꯔꯛꯀꯗꯕ ꯂꯩ ꯂꯨꯄꯥ ꯆꯥꯝꯃ ꯑꯣ ꯑꯩꯅ ꯁꯔꯁ ꯇꯧꯕꯗꯗꯤ ꯈꯔ ꯐꯪꯗꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯦꯝꯆꯟ ꯈꯣꯏꯔꯥꯛꯄꯝ ꯍꯥꯏꯅ ꯑꯗꯨꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣꯅꯦ ꯑꯩ ꯀꯩꯅꯣꯗ ꯑꯩ ꯅꯥꯄꯤ ꯃꯔꯛꯇ ꯐꯝꯕꯒꯤ ꯐꯣꯇꯣ ꯑꯃ ꯊꯝꯕꯅꯦ ꯑꯗꯨꯗ ꯑꯝꯇꯪ ꯊꯥꯕꯤꯔꯛꯑꯣꯅꯦ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯄ꯭ꯔꯦꯝꯆꯟ ꯈꯣꯏꯔꯥꯛꯄꯝ ꯍꯥꯏꯅ ꯑꯉꯧꯕꯤ ꯀꯥꯞꯄꯔꯣꯏꯗꯅ ꯔꯕꯤꯅ ꯂꯨꯄꯥ ꯌꯥꯡꯈꯩ ꯃꯣꯏꯗ ꯀꯥꯞꯈ꯭ꯔ ꯌꯥꯔꯦ ꯑꯩ ꯄꯣꯠꯇ ꯄꯣꯔꯛꯑꯝꯃꯗꯤ ꯆꯥꯔꯣ ꯀꯥꯞꯈ꯭ꯔꯕꯅꯦ ꯀꯃꯦꯟꯗꯨ ꯀꯩꯅꯣ ꯍꯥꯏꯅꯣ ꯍꯣꯏ ꯍꯣꯏ ꯃꯥꯒꯤ ꯀꯩꯅꯣ ꯆꯪꯉꯣ ꯍꯥꯏꯕ ꯑꯗ ꯑꯩꯅ ꯐꯪꯗꯦ ꯍꯥꯏꯕ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯑꯝꯇꯪ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯒꯤ ꯃꯥ ꯑꯦꯕꯤ ꯌꯨꯖꯔ ꯌꯨꯖꯔ ꯏꯔꯣ ꯍꯥꯏꯕ मागी एवरी की यूजर नेम इलाबो लेवो सासा या तो बने ꯂꯣꯏ ꯆꯥ ꯑꯩꯗꯤ ꯕꯒꯔ ꯆꯄꯨꯟ ꯆꯥꯁꯟꯈ꯭ꯔꯕꯅꯦ ꯐꯪꯗꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯗꯣ ꯑꯩꯅ ꯁꯤꯗ ꯁꯔꯁ ꯇꯧꯕꯗ ꯐꯪꯗꯦꯕꯀꯣ ꯑꯩꯅ ꯁꯣꯏꯕꯩꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯝꯇꯪ ꯊꯥꯕꯤꯔꯛꯑꯣꯅꯦ ꯀꯩꯅꯣꯗ ꯄ꯭ꯔꯦꯝꯆꯟ ꯈꯣꯏꯔꯥꯛꯄꯝ ꯍꯥꯏꯅ चिकन की ꯏꯗꯥꯏꯅꯣ ꯉꯥꯡꯉꯤ ꯀꯩꯅꯣ ꯑꯩꯕꯨ ꯐꯣꯟ ꯍꯥꯏꯕ ꯆꯦꯟꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯑꯩꯅ ꯄꯔꯁꯅꯦꯜꯁꯨ ꯍꯥꯏꯗꯧ ꯂꯩꯔꯤ ꯁꯤꯗ ꯄꯣꯛ ꯍꯧꯕ ꯃꯤꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯅꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ असम सबने हो हेले अदु फल गाइड रो लोय हदुरे रो ꯀꯩꯅꯣꯅꯦ ꯏꯁꯤꯡꯒꯅꯦ ꯃꯗꯨ ꯑꯃ वेदर ने जो तो माले को जी लोय हेले वो तो रो लोय हौरे ꯍꯔꯥꯎꯕꯅꯤ ꯀꯣꯛ ꯍꯧꯔꯤꯗꯣ ꯐꯠꯇ꯭ꯔꯣ कोई भी जो कभी दे दा अही काम में आदि हौरा ꯄꯔꯃꯦꯁꯟ ꯌꯥꯔꯕ ꯀꯃꯥꯏ ꯇꯧꯔꯦ क्या तार के ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯑꯝꯇ ꯊꯤꯔꯨꯕꯗꯤ ꯃꯣꯏꯅ ꯊꯤ ꯐꯪꯗ꯭ꯔꯦꯕ ꯑꯩꯅ फेसबुक तो भाई ले रहो ꯑꯁꯤꯒꯤ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯁꯦ ꯐꯦꯁꯕꯨꯛꯇꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯗ ꯊꯣꯛꯂꯤꯕ ꯏꯃꯣꯏꯅꯨ नंग चार्ज तो से ꯆꯦꯅꯦꯜꯁꯦ ꯐꯖꯅ ꯊꯤꯔꯒ ꯆꯪꯉꯨ ꯀꯩꯅꯣ ꯁꯤꯗ ꯊꯣꯛꯂꯤꯕ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯁꯦ ꯐꯖꯅ ꯊꯤꯔꯒ ꯆꯪꯉꯨ ꯁꯅꯥꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯄꯤꯈꯤꯕ ꯑꯩꯅ ꯑꯗꯨꯗ ꯆꯪꯂꯒ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯌꯥꯔꯕꯣ ꯆꯥꯗꯣ ꯏꯪꯉꯕꯅꯦ ꯊꯛꯄ ꯑꯗꯨꯝ ꯌꯥ ꯁꯞꯄꯣꯔꯠ तौरके आई कहीं एम बी पाइदे कहीं एम बी हूँ एम बी पाइदे कहीं इंस्टाग्राम पाइब्रो अदो इंस्टाग्राम पाइ मत दिया एम बी पाइदर जो ꯑꯩ ꯅꯝꯕꯔꯗꯣ ꯄꯤꯔꯣ ꯐꯣꯟ ꯇꯧꯔꯛꯑꯣ आको मैं इंस्टाग्राम तारो इधर पूछा कल नहीं यार इंस्टाग्राम जो पाई दे ट्विटर जो पाइरम मरो तुझे ꯑꯩ ꯅꯝꯕꯔꯗꯣ ꯍꯥꯏꯒꯣ ꯐꯣꯟ ꯇꯧꯔꯛꯑꯣ हमारे हाय दे नो कमेंट ꯍꯣꯏ ꯑꯩꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯝꯇꯪ ꯍꯪꯉꯣ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦ सर क्या क्लास चल रहा है सर हाँ सर रिहर्सल था कल फाइनल हो गया ओ इसलिए मुस्लिम बन गया था वो दाढ़ी भी लगा के मुस्लिम को रूप क्या था मुझे प्रैक्टिकल में तो याद जानी नहीं को ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯒ ꯃꯤꯁꯤꯡꯁꯦ ꯆꯍꯨꯝꯒ ꯇꯔꯥꯅꯤꯄꯥꯟ ꯀꯥꯞꯍꯜꯂꯗꯤꯀꯣ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯏ लेकिन थारे नुदार में भी लेकिन थारे
ai video da ꯌꯧꯈꯤꯕꯒ ꯑꯩꯅ ꯁꯤꯃꯜꯂꯅꯤ ꯈꯣꯏꯔꯛꯑꯅꯤ ꯐꯖꯅ ꯃꯨꯔꯛ ꯈꯤꯇꯪ ꯊꯥꯅꯤꯗꯀꯣ कैसे हो गवा नुपी कांगुजे कने भिडियो जी फोलो दी हयेंग लो क्लास की लाई पाव थादोइ मे खोइ ngasi toise लाइबने हयेंग kun mami hयेंग समझुसे exam की लाइक पाव थादोइ मे याम ची न पान लेटर मार्क फंगदोइ बंगासन साइनो बकिंग दे खरा तो मैखु लेचिन जो तुम फुन खाब के मैखु रे थाजल अदगी खंगरी बनी देसो खंगरी बनी देसो अमा देसो मान है हम तुम रे अदम ले जाए हम डांस तो जे मन अदगी सही है तुम री लोय मा माना का फोन तो रे माना ला का तो को माला का दुगा लाओ है आई चलो Bawa polis di kamu nang di as nang sama ni aro tunggu aro duri nang ya cái câu này vậy ada yang tabak tak nak tabak tahu ni kau ni sip sinda tu karena no ada kes sampai adunia na halo कंप्यूटर कंप्यूटर हमारे कंप्यूटर वाला में itu ki कम ये बा pampi itu tak pada ni operation pampi itu foto हमसे थापे रहो ने ये हन के operation हम सोरे मा ताऊ ये मरी का शो की टिकट का खिदों माले को ꯃꯣꯏ ꯍꯥꯃꯦꯡꯁꯨ ꯀꯛꯏ ꯍꯥꯏꯁꯤꯗꯣ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯍꯥꯃꯦꯡ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯂꯩꯌꯦ ꯌꯦꯟꯁꯨ ꯉꯥꯛꯇꯅ ꯌꯦꯟꯁꯨ ꯏꯃꯣꯏꯅꯨꯁꯦ ꯀꯩꯅꯣꯔꯣ ꯑꯁꯥꯝꯗꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗꯩꯔꯣ ꯑꯁꯥꯝ ꯃꯩꯇꯩꯔꯥ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯔꯥ ꯑꯗꯨꯅꯤꯗ 파우정거려 쌉티 말하고 보니 에 한나 해볼라 행거노 난 짜이짜게라 아이나 한나 해볼라 해리도 그이거 봐 짜이짜는 거야 보나 오케이 쌈되게 땡큐 सेनेन बुथावा यावना सपोर्ट तौबीबगी दमकता अमुका जुदु थैंक यू हाइब तारे सिस्टर कदाई जगह दैनो साम कदाई जगह दा असम में ते माल असम में ते Sudah mang chali je, dia mau lili je, masih mana nunggu ya. Perasaan nggak tuh nggak bilang.
ꯅꯣꯏꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯆꯥꯕꯗꯤ ꯃꯟꯗꯤ ꯆꯥꯏꯕ ꯑꯗꯨꯒ ꯅꯣꯏꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯅꯨꯡꯗꯨꯅ ꯑꯗꯨꯅ ꯅꯨꯡ ꯈꯔ ꯂꯧꯊꯣꯛꯇꯗꯤ ꯌꯥꯔꯣꯏꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯠ ꯒ꯭ꯔꯥꯎꯟ ꯌꯧꯔꯦ ꯀ꯭ꯂꯥꯁ ꯇꯧꯐꯝ ꯒ꯭ꯔꯥꯎꯟ ꯃꯥ ꯆꯠꯇꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯄꯣꯠ ꯆꯩꯒꯤ ꯏꯅꯝꯃꯔꯣ ꯁꯠ ꯂꯥꯛꯑꯣꯅꯦ ꯕꯤꯗꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯁꯤ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯃ ꯂꯥꯛꯑꯦ ꯁꯤꯗ ꯍꯥ ꯀꯃꯥꯏ ꯇꯧꯕꯅꯣ ꯔꯣꯍꯦꯟꯗꯣ ꯈꯪꯗ꯭ꯔꯣ ꯕꯤꯒꯤ ꯔꯣꯍꯦꯟ ꯁꯤꯒꯤꯗꯣ ꯁꯤꯒꯤꯗꯣ ꯃꯥ ꯄꯥꯏꯄꯥ ꯃꯥꯏ ꯐꯣꯟꯗꯨꯗ ꯂꯣꯏ ꯅꯝꯈꯤꯕꯅꯦꯕ ꯐꯣꯟꯗ ꯂꯣꯏ ꯌꯥꯎꯔꯝꯒꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯊꯦꯡꯛ ꯌꯨ